Tengnopal की Deputy Commissioner M. Rajkumar, Tengnopal District Police SP TH Bikramjit, Additional SP Operations Tengnopal TH Krishna Tombi, Additional SP Operations More M. Amit Amadi CDO More O C Prakash Kaloinana ngarang Tengnopal District ki Chingi manung hanjinba mafam singda khundariba tongan-tonganba khul kayada chatuna PMKGY makhada yumthong khudingi ching phangankhre. Jiribam District tasu ayuk pung taruk tagi nungthil pung ani fauba kaithel da grocery dukan amadi ensang napi yonba sing famnakhe adubu mi kya laknakhide Jiri Police na social distance ngakna chatnaba amadi section thorang su lokhatli. Ngasi Uripok Kendra gi manungda leiba ward number 6 ki mafam kya da leiriba shasan hida kapthokre hida kapthokpa du Manipur Veterinary Department amadi Uripok ward number 6 COVID-19 Relief Committee anina punna khusamna duna pangthokibane. Comren Students Union General Headquarters na Kangpokpi District ki manung channel leiba Sinamkom, Maibungkom, Purum Khulen, Nungkot amadi Tepui Khulda ngarang COVID-19 ngamari leinana chana thaknaba polam kya yenthokre. Moirang dagi social worker Thongam Santi Singhi Mideng Makhada Moirang Kendra Progressive Front MKPF na Bishnupur District mathau tawriba print amasung electronics media gi tongan ba media housing da mathau tawriba paumi singda nongmagi changdraba yadraba polam sing mating pangkhre. Imphal East District ki manungda leiriba paugi sinfamda frontliner oina thabak tawriba paumi singna lockdown manung asida COVID-19 gi mayokta thongju AC gi manungda leiriba paumi singna lawriba thodangbu ikai khumnaba amadi tawbimal khangba utpoina ngasi AC gi manungda leiba paumi kunmanga da Imphal East Jilla Parishad ki member Seram Nikena paumi sing yum da chatuna chengsak sing mateng pangkhre.